Irang asina maram origa matam sangmayum da sangmangamdana pre-fabricated temporary house amade relief camp sing da leriba miyoi sing namak atuba mapham ama semgatnaba hotnaragani haina chief minister na house da phongdokrai ngasi pangthokiba assembly mifam ge question hour da opposition ge MLA TH location na house da pukhalkiba star question ge pakhum pireduna chief minister na irang asiga mari lenana tongan mapham da leriba pre-fabricated temporary housing asi Ministry of Home Affairs na approve toroklaba special package ki makha da sabani sajiwa amade saungmung da sariba pre-fabricated housing asida imung chani leiba yanaba lupa crore mapan ga lak marifudra nipan changna sakibani atenma matamda mi leiba yanaba sakiba maramna ningthina iramna la semkhidabani masina maram oraga mafam masida leiriba miyamna nong tarpa matamda khudongsa daba kya mayuknariba adu athuba da semjilagani relief camp ta leiriba maheru singi fee amadi sathok sasin gi gari vara da khudongsa daba thengnariba si kokna bahonari amadi lanjanaduna leiriba ahlureba singna anayak yarukpada Lengakta Kangalaknaba wafam phongdokladuna makoibu lengaki ana laing sangsingda lemna laingani haiki